Tangai fadana akan ba checksin thorang lokhat kadaba more da hen ba security force thazilamba thoklabadi SDPOCH Anand Kumar da thokliba nungai ta ba thodok asi thoklam da ba yai haina Congress ki CLP luchingba o Ibobi na phongdokre thokliba irang asida mapan laibak ta ki changlakpa mioi sing yaure haina Ministry of External Affairs NIA amadi state laingak na lauthokraba fawbada center laingak na thawa sadaba asina Manipur asi India gi saruk natrabra haiba wahangama hangnarakli haina opposition luchingba asina pendaba phongdokhe wafamasi ko ke militant sing ni chingnaba singi makhutta thawaina pontha pi khraba moregi SDPO Anand Kumar gi kwa kaithel moirang purel laikai da leiba yumda Congress ki luchingba sing laktuna awaba phongdokhibagi thauramda phongdokhibane mahakna makha taraduna opposition da lei haiduna leingak puhunbagi wafam dinate adumoina mak tha taruk helaklaba wathok sing asigi matangda leibak asigi prime minister amadi state leingak na nathaiduna leibagi mamitaba laibak thibani nongmagi misi mina thoklakliba asida center leingak na kayam kuina yengduna leikhidoino amadi micham kaya siba ngairibano haina wahang hanglakli apunba Manipur amadi micham sing bungak selamba SDPO Anand Kumar gi misi asina aroiba oiduna makata na misi mina yaudana ba leingak ki maikai dagi angamba thakta hotna ba chumgani haina leingak ta su Ibobi na pautak pirakli ngasi gi thauramadu da MPCC gi president K Megha Chandra Sugnu MLA K Ranjit Khunrakpa MLA TH Lokeshwar amadi Congress ki luchingba former deputy CM Gai Khangam su sarukyaki Masigi Taudoksi Mangjaunana Masi precaution Laura Magadi Karahena additional force ka Hana Mangjaunana enforce Tauda Tajandra sensitive weba Mapamnina or Magadi Sugumba Layaktiba Taudokse Nantok Bahaigadra avoid Tauba Yarangadra and I quite a conservative but Koi Hajan Haina Koi Ikai Madam the response to Vigadaba to the Taroktrabanina Manipur si in the Agi Saruk Aman Natrabra Adamoi government of Indiagi Minister of External Affairs Aduga Central Agency NIA na Aduga Sidal Lairiba State ki BJP organization Lairiba State government Sinap Hauba claim Tau Krabneva Manipur ki Thodok se foreign aggression yaure Pandagi yaure Adu si foreign aggression yaure Haita the government media si Ye Lairisibo Manipur se Kaning Kaya Suno Aduga Atopa Laipang Logi Lojagi Suno Kaso Daka Laiti and Kalabazala Tay Undoga humanitarian ground No Shuma Mishi Mina se Siri Anand Toiba Sumaira Ayam Yamna Hana Jasuno Moy Haida Tado Tamibra Adurama City Koi strongest arm the government of India the river state government condemned the way.